Example Chandel Dampi Village Thagat Pufongdok Sariba T.S. Sanjoy Singh Lamding Thagat Pufongdok Sariba Ibetombi Laima Yaripo Thagat Pufongdok Sariba Y Dhananjoy Nongpok Sirmai Thagat Pufongdok Sariba Jahura Mayang Imphal Bengun Nauko Tanabiyu Khanabiyu Kabirani Fundrai Mayum Zubeda Bengun Makha Main Road Akupa Marol Gidamak 940-278-3274 Amuktang Gahana 940-278-3274 Money bag ama mafum khangdana tahori hairiba money bag asida yaukhiba documents singdi Aadhaar card, driving license, service ID, pension card hairiba chesang sing asi yaukhri kanagumbana khunbi batarabadi Thobal Kiam Sifai Haibong Layakta Leiba S thoiba singda pau pinabiu adongi awaman matik chana kachagani contact number pijari 7602047817 amuktanga naning singjari 7602044781 7. Thoronggi makha tarakpada mapudun laksari ngasigi Rashi Phal amadi matam gi Wapham ahambidan pijari ngasigi Rashi Phal Mesh Rashi miyam punbagi nungaiba amadi miyamna thagatpiba namitni napal tauba Hantaba loinaba amadi mahu jawbuna tathiba nungaitaba numit oi pakhang nasabesingi oina nungsibana chanbigani Bisrasi mafam khangdana lan thum mangba ikaiba chopwa nangba mahu pamana yengsinba wanom thomnombada kanadaba dalol itikta kanaba phangdaba numit oigani pakhang nasabesingi oina ningjaba phangi Mithun Rashi Asawa fathaba amadi thijinba kanba oiragadi yeknaba laksinba amadi angambaga mari fagatba namit oi haksang nungaigani marup phangani pakhang sabasingi oina nungsibana chanbi Kaka Rashi ningjaba thungjaba mingchet hengatba amadi lamchatpada kanaba namitni adubo yeknabana mitaduna lei sathokpa matamda khara cheksilu pakhang sabasingi oina wakhal nungai Singha Rashi haksang nungaiba watpa chaning thaningba phawdaba anam tanba angambaga bungnaba hoya fabadagi ikaiba nangu haiba lei miyangi mating amadi mafam phangbada nungayu haibadi lei pakhang lasabisingi oina nungsibana chanbi Kaina Rashi michang khongba yaba ningbadumak phangjaba nungaiba Ohay ningba thabak oithorokpa thongna haibasina aruba thabak pangnabagi pangbai oi kauganu pakhang lasabisingi oina laibak phagani Tula Rashi ningthina khantharaga amadi achumbana yimpham oiraga pangba thabakna soidana mai pakani wanom thongnomba amadi chin kalabadi chokani pakhang lasabisingi oina ngangba wada tabiroi Bisar Rashi asa chaurubana mipainingai oi amadi marup phangjaba loinabana lan phangbagi kanaba oi mitop thajarabadi pausu nungairoi pakhang lasabisingi oina kainaba natraga saungna waiba lei Dhanu Rashi pukning phathau fenganu amadi anam tanganu napalna sarangnaba asaubana mangjaba numit oigani ariba thabak pangba ngamba numit oi pakhang lasabisingi oina matam ngayo
Maka Rasi ningba thumgani larol itikta chaungna kanaba phangani panduna lairamba sel phangani yeknabanadi mitai adaba cheksilo pakhang lisabi singi oina nungsiba phangbana nungaijai. Kumbha Rasi ningba thumgani mai pakani amadi anoba thabakta hena khumang chauksingani yenaramba pumba leitaduna selthum phangba nungaiba pau taba namit oi pakhang lisabi singi oina nungsi mari phagani. Aroibada Mina Rasi anam tanbana naral mangjaba amadi charangnabana hiram khudimakta maithiba haiba lei adubu paudi nungaiba miyamgi mating phangma haiba lei nungsibana janbi. Ngasige matamatang Wapham da puduna lagsari nongna amuk hana tangkak naina lockdown thamba chumkadra. Manipur da haukiba namit kharani dagi hauna COVID-19 gi positive oibagi sang khangin hingalakpa dagi state asida numidangi matamda mi chatok chasin thingbagi thabak lengak asina chatharakli. Haukraba April tarik 19 dagi pung 13 gi manungda mi humdagi mathakta nongna positive oiba thengnarakpa matung April ki tarik 18 da miyoi 53 nongna positive oiba thengnakhre. Loinina ngarangna miyoi 93 positive oiba thengnakhre. Hauji state asida nongna positive oiba thengnariba asi Manipur gi mapalamda chaluba state asida leiba miyoi singna masing hena thengnabagi mong asimak yamna khudong thingai chang yaure. Yamna khodong thingai chang yaurba matam asida lamdam asigi miyamna laichet asidagi cheksinbagi cheksin thaurang masa masana lawdabagi mami sauna tabagum tawri. State asigi lengangna miyamna kayarak hana laurbasu lamdam asigi miyamna thausadaba asim yamna khudong thingai oiri. Asuk luraba tampham asida Manipur miyamna komthokpa asina maram oiraga aruba tampham amada lakadra haina miyamna mipaiba hengalakli. Amaromda state asida diesel oktogi mi tongliba mong asidi yamna khodong thingai oire haibiyai. Mi punduna sel taliba diesel okto amadi petrol gi okto sing thauriba miyoi singna masagi sel khak khalaga mi puriba asi police department na ahenba meeting changduna chesing thawang lokhatpada chungudra khali. Nakal amaromda lengakna COVID-19 gi laichet asi laksinaba kanglon kaya siamduna miyamda chesing thawang lokhatliba asi lamdam asigi miyamna masa masana wakhal tabana chungudra khali. Maramdi December ki tarik Kumjal 2018 gi December gi aroiba cherolda China da sandorok pahaukiba COVID-19 ngasidi lebak aduda nongmagi miyoi 10 fana positive oikidraba asi China gi miyamna wakhal tabadagi naibasi Bharat ki miyam amadi Manipur gi miyamna khangba da chungani khalle. Malingo ina hauji COVID-19 gi laichetna khwaidigi hena suhon balebak America amadi Bharat oire haibasi ngasigi malingi miyamna khangnaribani. Masida yamna luribadi Bharat ki state tara khakta laichet asina khamthingna khudong thiba thakta sandorakhabasu Bharat lengakna angamba thakta laichet asibu laksina bakanda honari masina Bharat ki oikhraga Manipur da nongna chaliba April thagi saichet taragi manungda nongmada miyoi kontra nifugi mathakta nongna positive oirakpa asimak yamna cheksaningai oiba matam oiri. Haukiba sahi kumjal 2020 Manipur da laichet asi khangin hingatuna narubadagi tamna laksinbadi kumjal 2018 gi Masta da state asida active case humpugi makhada leiruba natana April tha yorokpada miyoi 10 gi mathakta leirubani adubu chaliba tha asigi mayai chalakpada tamna hengalaktuna haujikti active case chani gi mathakta yaure. Masida Manipur gi miyamna komthongna leiba asimak afaba oide khali. Orekli fiba masina maram oiraga Manipur lengangna mahuksadagi class 10 amadi 12 ki board amadi question na lawba
ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯆꯥꯗ 60ꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯀꯥꯗꯅꯕ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯑꯃ ꯂꯩꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝꯗꯤ ꯂꯩꯉꯥꯛꯅ ꯂꯥꯏꯆꯠ ꯑꯁꯤ ꯃꯤꯌꯥꯝꯗ ꯅꯥꯔꯛꯇꯅꯕ ꯑꯈꯟꯅꯕ ꯀꯥꯡꯂꯣꯟ ꯀꯌꯥ ꯆꯠꯅꯕ ꯂꯥꯎꯔꯤ꯫ ꯑꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯕꯗ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯅꯥꯍꯟꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯆꯦꯛꯁꯤꯜꯂꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯑꯗꯨꯒ ꯂꯩꯉꯥꯛꯁꯨ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯚꯥꯔꯠꯀꯤ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯗꯦꯜꯂꯤꯗ ꯂꯣꯛꯗꯥꯎꯟ ꯊꯝꯈꯤꯕ ꯑꯁꯤꯃꯛ ꯃꯔꯝ ꯆꯥꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠ ꯈꯔꯗꯗꯤ ꯍꯥꯟꯅ ꯂꯣꯛꯗꯥꯎꯟ ꯊꯝꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯄ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫